Manipur Thugainaba Hotnabada Kuki Narco Terrorist singi thouong singda India Leingak Tuminna Yengduna Leiribasi Manipur Thugainaba Hotnabada India Leingak su Yaorabra haibagi meeyam chingnaba leire haina Taragi Cheishu gi Chairman Khaidem Mani phongdokhre wafam asi peace building and conflict transformation haibi hiramda Taragi Cheishu na sinduna numit marini chumna chatharakpa youth leadership development ki workshop loisinbagi thoramda Khaidem Mani phongdokhibani ngasi Manipur University ki open air theater da pangthokiba thoram aduda Khaidem Mani makha tana hai Manipur da hojik thokliba irang asi India Leingak na yengsindana leiri hojik lamdam asida thokliba irang asi kugi pumnamakka maitaiga khanaba nate thokliba irang asi Manipur gi wangmadagi changlakpa narco terrorist singna thoganmani masida India Leingak na Tuminna Leiribasi Manipur Thugainaba Hotnabada singi michang changlabra lan makha tana taunaba silabra haibagi wafam thorakli mahakna Manipur Human Rights Commission da leiringai matamda stat ki oiba Manipur Peace and Reconciliation Commission ama semnaba Manipur Leingak da recommendation tawkiba laikhrabani hiramasigi matangda Leingak na thabak paikhatpa chungani hojik thokliba irang asi loisinaba Leingak ta miyamna taksinba mathau tai workshop asi Manipur da matau karamna tangdu leitaba purakadagi haibagi matangda mideng thamlaga pangtokpani workshop asida India gi wangma amadi India gi manungdagi nupi macha marisu sarugyaki haina mahana makha taki da hojik jima Manipur gi chahi ama helaba issue sida conflict ama kalana hoba chumba dugi question natabada conflict ama thoktana leiridana ko hojik pauda sarkar na su kupna yengsin bidaba manba haiptare Manipur sarkar na tawbiba ngamdaba aduga loinana Bharat sarkar na su mateng pangdana toksin bigadaba du tawdabugum na ikoina uridana ko hairiba mayam sida ikoina masi karamai tonaga Bharat sarkar da taknagani Manipur sarkar da taknagani aduga loinana muknariba kanglok asigi lusing masingda karamaina taknari harga aduma conflict situation se masida madum da hotnaburiba lantheng nambada piriba extra energy ado santi puraknaba akhoi masen amato oina tongnaba hotnaba aduda pamdam oraga hotnabani masida community amabu hanthana yengba aduga amma hangatna yengba leite MIMS की डायरेक्टर प्रोफेसर CS इबोहल तरागी चैसु की वाइस चेयरमैन आइस प्रेम कुमार तरागी चैसु की सेक्रेटरी जनरल दाके सोरमदी थौरमदु की ऑर्गेनाइजिंग कमेटी के चेयरमैन RK निमाइना सरुग्यादुना पांगथोखिबा ngasi थौरमदुदा नुमित मरी चुबना चथखिबा वर्कशॉप अदुदा सरुग्याखिबा नहानिफुदा सर्टिफिकेट सिंह हुसिनकी